Image TV being Tavi of Sing, Udam Commander and Kurumjari, Renana, Nasigi, Morobo Pau, Pizari. Kuki Puruki Matakta, India Lengang, and legally over talks in local lecturabadi, listing like a Sumna Kutreta, India Pumba Anishba, Santi, Hongsat, and Pankologan Haina, social activists, Malem, Tongam, Fondo Clay. Social awareness and action to neutralize pneumonia successfully campaign 2025-26 ngasi autokre. College Singi Student Union Mikal ngasi pangtokre. Loinana Kungat Tayat Suba State Level Youth Festival 2025 ngasi dagi autokre. Hauzik mapung we Paulo Virisi Maitei community na national highways singda satok sasin tawa matamda fong na ating bapiriba kuki furuki matakta India gi matak thong bas singna makoi gi matakta legally oba thabak sing lokhatak taba targadi lakadari wala singani gi sumna kuntreta India pumbada anisuba santi gi khongsat ama pangthok lagadi haina transgender amadi social activist malem thongam na phongdokre Labdam Masida Santi Hanjil Halaknaba Pauzil Puduna Sayasi October Anidagi Deligi Kutub Minardagi Kongsalakiba Transgender and Social Activist Balem Tongam Nasa Impal Tunglaba Matung Mahapu Manipurgi Imalup Yauna Miamna Kanglada Harauktiamna Lapdaba Matungda Ima Kaitilda Mahaki Kongset Aduga Mari Lenana Pangwisingda Wapamasi Pondo Kibani Mag Makha Tadun High cycling from Manipur Peski Makha da Thaniga Numitara Taretni ki Kolamada Mahagna Rally Asi Lakam Matamda Kampupi Landanaba Haiduna Aki Akang Pirakpa Asi Yaningde Adu Security Section Taurangi Matung Inna Ngarang Ayuk Sengmai Yorok Laba Matungda Ngasi Impal da Tunglabani Kongsat Asina State Kaya Landuna Lakbada Tongan community singer Santi Hanjinba Pami Adobo Lamdam Masida Sahi Kayadagi Lamina Raba Kuki Kanglup Kaktana Lamdam Asida Santi Hanjilakba Pam Driba Kari Maramgi no Amadi Lamdam Masida Santi Hanjil Hanaba Honaba Matamda Manipurgi Mapanda Liba Tongan Ba Mio Singsu Mateng Pangadi Haibagi Taja Pirakli Idea Manipurgi Makada Santi Tugaiba Pamba Sing Mayukta Pong Leptuna Makoi Mayokta Tabakayasu Tauhian Hainasu Mahana Fondoki. How do you have separate administration demand Tanbagi Mataka, Mitsam Miam Hatanating, Nintinami Kudingi, Hinsaki to Boxing to Laga, Miam Puning Bakal Laitana, Lehan Dabagi Mataka, Mioka Mapamarang Kandana Lelanbagi, Tabagamang, a sea powder, Wena, Makasa Terapagito, as a young Haking and Yaning de Masina, Aigi, Tangai Padana, Peace Campaigns, Zagibani. Kuki Kulai Piva Sinusra Sampro District Anigi Tainaba Mapam Singda Bom Yauna Noikia Kapsil Lakibagi Miamna military crackdown Satabu Haina Lauring a Selecta Security Force na Hiruk Mamangi Singsang Parinda Achowa Search Operation Satakre Nasi Pungni Pan Makairum Taba Matamdagi Search Operation do Tawalisiki Manuksanba Hiruk Mamang Singi Akoivada Yamlava State Amadi Central Force ki Apunba Kambu Amana Satakibani helicopter amadi drone power scene aduna Satakiba search operation adugi Manung Sanna Hairok for Trigi Mafam Kardasu Hui power scene aduna Tibu Humbagi Tabak Sataki Lonana Hairok Kaitil Yauna Hairoki Mafam Kayada Masing Yamlava State Amadi Central Forces Sing deployed Tauduna Lairaga Singnava Mio Sing Fanava Ngaidun Laki Nudawanam power Satakiba search operation aduda Mipamipun Yaukibra Amadi Karikaramba Kulaina Singba Sing Pagat Lucky Bage Haibadu Hozik Pawi or in the State Amadi Central Sports Ski Maikaidagi Wapam Amutak Tolkiba Laitri Search Operation Aduda Saru Yakiba Assam Rifles Personal Sing Adudi Herok Mamang da Laiba Ternopol District Madungda Laiba Nagagi Kul Karagi Ariada Nudarang Power Sang Rumatung Amuk Tolaki Lodena Tawal District Police Amadi Basic Personal Sing so Nudangaram Operation Loide Haiduna Hanaki Adubu Nasi Sataki was search operation Aduda helicopter Anida Tongan Lakiva Hiroki Nganu Pata Kumtraba Matunda Sing the Kakiva Pera Commando Sing Adudi Hozik Nuidang Pawa Mapam Adudagi Tolokpadi Udri Haina Mapodi Miamna Pondorokle
Sahi noriba angang singda matam gi narakpa laina makhal sing kupna thizinduna layeng pathap sathanaba khongthang sing paikhatli masidasu natana pikliba angang singbu masamo phana thamba haibasi mipum khudingmakki thodangni haina Directorate of Health Services Manipuri Director Dr. N. Hemant Kumar na phongdokre ngasi lamphel leiba Indian Medical Association IMA State Branch ta pangthokhiba Social Awareness and Action to Neutralize Pneumonia Successfully Campaign 2025-26 hodokpagi thorong mari leinana mahakna phongdokhibani Director of Health Services Manipur amadi State Health Society NSM Manipur kusam naduna mathang sai 2026 ki February kunipan phawa state asigi district khudingmakta sathagadaba campaign hodokpagi throm aduda Director of Health Services Manipuri Director Dr. N. Hemant Kumar Family Welfare Director Dr. N. Bino amadi State Health Society NSM Manipur ki Child Health ki SNO Dr. A. Silviana athoiba mithung thormapu amadi akhanaba mithung len oina saruk yaki Dr. N. Hemant Kumar na makha tadan hai state asigi leiba Health Services Department asina mioi bagi haksang bu tinjang kaijang dana thamnaba matam gi laina makhal singda campaign kaya sataduna lakli amadi seminar kaya pangthokduna lakli ngasidagi sathagadawri ba campaign asi sahi mangagi makha da leiba pikliba angang singda pneumonia amadi sadon khappa hairiba laina makhal asidagi ngakthoknaba adi masamo phana thanaba district khudingmakta sathagadaba campaign ama khangni lamdam masida sahi mangagi makha da leiba angang sing pneumonia naraga sibigi sang wangli adubu matam sana khangdokpa amadi layeng pathap sathrabadi laina asidagi kanbangami nada yektana thamnaba amadi naraklaba matamda kamdawna layeng sathagani haibagi matangda primary secondary amadi tertiary healthcare system haina khaidoktuna thamkhrabani angang amagi masa phaba amasung phattaba haibasi infant mortality rate ka yamna naknaba mari leinai tungi yumbrel or kadoriba pikliba angang singbu masamo phanba haiba asi mipum khudingmakki thodangni masida natana aing asa honakpadagi pohalakpa laina singdagi angang singbu ngakthoknaba amadi mama oibi singbusu masamo phana lehennaba department asina paikhalakpa ana layengi khongthang singda yauri amasung apikpa angang sing narakpa matamda angang adugi masada kari ahongba lakpagi haiba adu kupna yengsinduna ahongba sing khangdokpa mathau tai hainasu phongdokki at the life threatening of the other panina koina tong an magi the missing is da tong an ma campaign tong an ma awareness to na no ke media person sing na ke tong an ma topic da mayam function to usi so dun thengabirang wani na koi khalle December 30 kun phawa Kolkata gi Bishwa Banglada Sathariba Association of Surgeons of India 85 Suba Conference Asikon 2025 ta Manipur gi ahanba heart surgeon Dr. Ketrimim Kalada ASI Social Services Award piduna ikai khumnab utkre award adu ASI gi president Dr. Pravin Surya Wansina Dr. Kalada kusinaki award aduda memento amaga certificate amaga yauri award adu Dr. Kalana tauba social service amadi Dr. Amoina community servicing tauba sakhangduna pibani hairi Dr. Kala hojiksu North Asia leba Ras Medicity amadi Sajiwada leba Bebna Super Speciality Hospital senior consultant cardiovascular amadi thoracic surgeon oina lairibani Torbang Mangalada kuki khulai paiba singna maitai de attack torop khiba adu achowa operation tawraga phagadabani haina miyamna larunga sirak asida hairokta ngasi coming operation sathabasi torbang banglagi attack adu hairok na tawbani haining libra haina hairoki miyamna wahang tawrakli hiram asiga mari lena ngasi hairokta hairok apunba club amadi mera paibi singna sinna pakpa paumi singi unaba mi phamamada hairok apunba lupki advisor M Rameshwarna hairok tangasi masing yamlaba central amadi state force mayam thajilaktuna lan tawgadaba amadi amagi mawngda miyamda akiba poholibasi
यानिंगदे मरोइना अयुक अंगनबदगी हेलीकॉप्टर अमदी ड्रोन फाव सिनदुना हैरोकी तोंगान तोंगानबा मफमसिंगदा पाइरंबा अदुना मियामदा अमुक हेना अकीबा फावले मसिगी मथक्ता हैरोक पार्ट 3 की एरिया खरदसु लाखिबा फोर्स सिंगना थीबहुमगी थबक तौरंबा अदुसु यानिंगदे थवंग असि इंग तपना लेजरिबा हैरोकता अनोब इरांग अमा लाकनबा लेंगाकना सिनबने हाइना लवी मरम असिना लेंगाकना मरी लेन लेनाकी मरी लेनबसिंगना ngasi masing yamlaba security forces sing thajinduna हैरोकी मियामदा अकीबा पिखिबा अदुगी सबचाबा मरम मदु मियामदा खंगलु लोइना हैरोकी ममांग सिंगी एरियादा लेंगाकना सेंट्रल फोर्स सिंग थमनबा होनबगी ममी अमा उरिबा असि यावंगम लोइ करिगुंबा इंग तपना लेजरिबा एरिया सिदा अहेनबा फोर्सिंग थमनबा होनरकलबदी खुल्लसिगी खुंजा सिंगना सबचाना थेनगनी हाइनसु सेक्शन 1 थमलकली तथब मानव खर तवी हाइबगी पाउतारी असिना चुम्बो रगदी मखाता ना हाइब जगह सिदा कोई हाइब सिफाइसिंगसी लेबे यारोय हाइबा अदुगुंबा हाइरोकी अपुनबु क्लब अमदी अपुनबु मेरा पाइबिगी माइगेदगिसु हाइब सिफाइसिंगसे लेबे यारोय हाइबगी वाफमसु मसिगी गवर्नमेंट की साइड ता थमजरी Man Society Mantak Baptist Church na sapong lagtuna miyam git thawgal tarupa sahi kungamanga mapung pharak pagi kumon thorom sahi ama sukna satharakpa palan thorom loisinmagi thorom ngasai kaksing Mantak village da leiba Mantak Baptist Church ta pangthokrei ngasi thorom adura Mission Secretary KRBCA Manipur Reverend L Yangler Thang kom na speaker oina saruk yakhibaga loina Assembly President Mantak Baptist Church na flag hoisting tawduna thorom adu haudoki थोरमदुगा मरी लेना चिफ ऑफ मांटक सेराउजाउ कोमना सबनेन मसु फोंकी थोरमदुगा मरी लेना सेलिब्रेशन कमिटी की सेक्रेटरी की थौदांग लौरिबा करुंग नोबो कोमना फोंदोखिबदा मैन सोसाइटी असि इन कुमजा लिसिंगनीदा खुन्नसिगी याइफनबा थबक थोरम खरद ओरबसु पाइखतनबगी पांडमदा सोसाइटी असि लिंखतखिबनी ngasi सही कुनमंगा मपुंग फारे सोसाइटी असि हेक लिंखतखिबदगी युमगी युम्बुरम्बा अमगी थौरांग अदु लौदुना खुन असिगी इंखलगलिबा यूथ सिंगबु कदाइदा करिदे सोइखिगदगे हाइदुना सेनदुना लाकपनी सोसाइटी असिना खुन असिगी इंखलगलिबा यूथ सिंगबु अफबा असुम लंबीदा लमजिंग लमताक पिनबा होनरिबा असिदा खुजासिंगसु मटेंग पांगबि हाइनसु अपील तरोके थौरम अदुगी सरुक अमा ओइना नाट के जगोई सै यावना टोंगान टोंगानबा एंटरटेनमेंट प्रोग्राम कयासु पांगथोखिबगा लोइना जुबली की सागले नमसु पुन्ना सामिनकी सही खुनी कॉलेज की महिरुस की लुसिंगबा खन्ननबा डायरेक्टरेट ऑफ यूनिवर्सिटी एंड हायर एजुकेशन की याथंगी मतुंग इना मणिपुर लेरिबा कॉलेज सिंगी स्टूडेंट्स यूनियन खन्नबा मिखल ngase खा मणिपुर कॉलेज कक्सिंग की ओइनसु इंग सिकना पांगथोखरै ngasi ayuk pung 8 tabdagi पुंग 38 ताब फावबा थादनखिबा भोट अदुदा माइरोइ 38 तोंगान तोंगानबा पोस्ट रेटा लंबा तौनखि मिखलुद्रा कॉलेज सिगी ओइना जनरल सेक्रेटरी दा नोंगाइथेम ऋषिकांता फाइनेंस सेक्रेटरी दा नावरेम कालिदास गेम्स दा नावरेम जैकराज सोशल एंड कल्चर दा कैथरीन डिबेट एंड एक्सटेंशन दा लोइतोंजम लनसेनबा बॉयज कमन रूम दा नोंगाइथेम राहुल गर्ल्स कमन रूम दा याइखोम चावा अमरी मैगजीन दा मोरांगथेम आदबिनना अनकंटेस्ट कारे हाइना कॉलेज सिगी रिटर्निंग ऑफिसर ना लाउथोखि बगलोइना सकंग सेसु खुसिनखि अमरोम दसु डिस्ट्रिक्ट तलाइबा लेंगा की कॉलेज सिंग दसु ngasi सात महिरोइ सिंगी इलेक्शन पांगथोखरै नंबोल एल सानोई कॉलेज एस कुला वुमेन्स कॉलेज नंबोल थंबाल मरी कॉलेज ओइनाम सीआई कॉलेज विष्णुपुर यावना अतै कॉलेज सिंगसु ngasi ayuk pung 8 dagi nuthil pung 38 taba phawwa ingna singna election pangthokhi moiro singnasu pung 38 mamangda vote thadaba nangnaba laknaduna sangsatta chada yankhaimga yauna vote thadanaki loinana Bishnupur district police ki maikai dagisu पेन दबा थौदोक सिंग थोक्तनबा सेक्शन नाक सेन की इलेक्शन पांगथोक लिंगै दा एसडीसी नंबर टीएस संबुनाथ ना नंबर सब डिवीजन की मनुंग लेबा कॉलेज सिंगदा कोइन सत्रु यंगसन की नंबर एल सानोई कॉलेज की प्रिंसिपल डब्ल्यू ज्योति मोइना हाई इंडिया सी डेमोक्रेसी सत्पा लेबाक ओइमना महिरो सिंगना
mai tamlinge asida election karana pangthokani election pangthokpada nomination file tawba scrutiny tawba amadi election numita election pangthokpa kaya tamhounaba haihunaba ahanba khongthangni aduga ngasi mairoi singna ingna singna vote thadnaba amadi election mai pangna pangthokpa asimak mairoi sing college asigi testing amadi non testing staff sing secretary sing amadi khuningmak na mateng pangbagini haiki Center की बीजेपी की लुसिंग सिंगना पार्टी असिगे एमएलए सिंगा वारी सानखिबा अदुदा अफब माइगे रोम द लाक्तुना पुन थबक तौमिनबा अमदी अथुबा मतमदा हानगुमना असेंबली हिंगत हंदुना सखोट थौरांग सिंग अखतनबा कन्न खनरी हाइना मणिपुर की हानगी चीफ मिनिस्टर नोंगथोमम बिरेना फोंदोखरे इम्फाल इंटरनेशनल एयरपोर्ट तंगसी थुंगलखिबा हानगी चीफ मिनिस्टर एन बिरेना पाउमिसिंग हंगबा वहंग पाखुम पेरना हाई हनकी दिल्ली की खोंगसन असे बीजेपी के हाई लेवल की मियोई सिंह यावरगा पार्टी असगे एमएलए सिंह पुल्लगा सखोट थौरांगदा मांगजिल थानबा होनबदा नतना लंदम असिदा इंग तप्पा हंजिलकनबा वाफम कया कुमना खनखि बीजेपी के एमएलए कुंट्रा ट्रेड की मनुंगदा कुंट्रा मरीना सरुक याखि मखोय अहुम अमदी अनायक यावबा अमदी फिबमना खुदोंग चादमना यावबा ngamkhide लोनेना मणिपुर की इशू असिदा नतना कोर इशू खरगी मतंगदसु कुमना मिफम अदुना खनखि लोनेना मिफम अदुना पार्टी असगे एमएलए सिंह अफब माइगे रोमदा लाकपा हौरे अमदी इंग तप्पा पुरकनबा होनबा अमदी हानगुमना असेंबली मुक हन्ना हिंगत हन्नबा होनबा हाइबा माइगे रोमदा कन्ना खनरी नाकलम रोमदा रिसेटलमेंट की प्रोसेस असिदा येखाई थिंगाइबा थोखिबासी लाइबनी गोरखा रेजिमेंटना हकथेंगना तोरबुंगदा चटुना येंसिनखिबदा नतना मफम अदुगी मियामसु अकी खंग यावदना लेहनगनी हाइबगी थाजब पिखिबा असिमक्सु यामना थागतनिंगाइनी हाइना फोंदोखि ऑनरेबल मना मपा खुदक ममा ले मनेम पोक लेते बदगी हनगरे अनि मन हॉस्पिटल दा नारग लेबा अदुना मीटिंग सु याम पॉजिटिव होय अखोय बीजेपी की लेबीरीब लीडर जनरल सेक्रेटरी अदुगे इंचार्ज मयाम पुल्ल कांदा अखोय पुन्ना अथोबा मतमदा मणिपुर शांति हंजल हलकपा अदुगा असेंबली दा अखोय पुन्ना यावदना फंक्शन तोबो तो होनबा हाइबसे मधुगी लाइन टू द हौजिक वाइकोंग पुलिस स्टेशन के ऑफिसर इंचार्ज की थौ पूरीबा इंस्पेक्टर डॉक्टर अक्रम ज्योतिन एलबी की निफु हमदोई सुबा मपो कुमोन नुमित का मरी लेना यूथ प्रोग्रेसिव क्लब वाइकोंग लांगमैदोंग द लेबा बीएसएफ 151 battalion F Koi 46 Assam Rifles COB Waikong Lions Club of Thawal Greater Centurion IRCS Thawal Branch Maila Paibi Apunba Waikong Association of Voluntary Blood Donor Manipur Department of Transfusion Medicine RIMS Impal Blood Center Bavina Diagnosis Hospital Khabaisoi State Blood Transfusion Council Manipur na punna khosam naduna Waikong High School ground da voluntary blood donation awareness camp among us pangthokre give blood give hope together will save lives haiba wakhalonda pangthokiba thorom aduda addition SP Kaksing Sankarjit Loitong S addition SP Kaksing Amarjit Lamabam MPS SDPO Sugnu Anthony Suresh Dharmpal BSF HC 151 Koi ACAR Trivedi COB ex Pradhan Lamjau Urikinbam Narjit Nasingba Lamdam Asigi Masak Naiba Myoikiana Thromgi Lighting Sing Oina Saruk Yaki Throm Aduga Mari Lenana Thobu Oiba Dr. Okram Zotina Pono Kibda Myoiba Amana E Amukpiba Haibasina Myoy Ohumgi Punsi Kanbak Namgadoribani Loinana E Haibasi Pharmacy da Kaithel Pangu Posak Nate Masigi Mohot Sinaba Posak Housing Pawi Oina Laitri Aduna Aikoina Katok Pagaloina E Pibagi Hainabi Tamsi Masak Mahak Masagi when soup Pata Basinza Sinadabagaloina Kek Kapana Singba Tabak Thorum Amata Taukide Mayam Nasu Masigumba Asaurum Kabagi Tabak Thorum Asay Tawi Mahota Lebak Miam Yoba Yaifanaba Tabak Tominasi Hainasu Apil Tauki From Adura Saruk Yakiba Miam Nasu Inspector Dr. Okram Jotinda Asamukudol Port Kasu Peduna Puning Tawatki Sahi Hum Pagadoroba Kuki Narco Terrorist Singna Maite Singda Landadana Tokli Iranga Sing Nasi Power Losindana Asuk Sang Laiba
si India lengak amadi Manipuri governor na sanari bilila asi karino karamba drama no amadi karamba politics no haibadu lebak miam da khangun gadabani makhata na kuki singna landa sathak labadi lengak amasung kanagumba loop amataga compromise tawroi miam na thengnargani hana yaripuk maikai gi loop singna phongdrokli amadi maitai singda landa bada senaba kuki terrorist sing jelak piu haina governor da memorandum amasu pisin khrei sai ani hena lanjin na duran lai roba torbung bangla phagak saugi maitai mitai isil inau singna handak mayumda hanjin bada haukiba lebak popu numit ki numidang wairam numidang da kuki narco terrorist singna bom yauna noi kapsin bagi thabak satharak pa adubu yamna kanna yaring da phongdok laduna ngasi Thawal district ki yaripok kaithel na miyam wakat mifam pham khrei ngasi wakat mifam aduda governor from thado kuki narco terrorist sing serak piu state force sing dasu thona utpiu isagi lebak isa na ngaksar gi haibna singba placard sing sijinaki Thawal khetri lekai dagi Panjakong Pawada Ladybug Club Organization Singi Apun Balup Ama Wadiba Nongpok Sayang Apun Balup NSAL Amasung Yarapuk Maki Apun Bamera Paibi Sing the Sinduna Pamkiba Wakat Mipam Aduda Saruk Yakibi All Yarapok Apun Bamera Paibi Luki Secretary Maibam Mato Levina Pono Kivada Kuki Sing Nadarak Padaki Sahi Ani Hena Lanjina Duna Relief Camp Sing that Sangrapam Longduna Ladek Kiba IDP Singbo Handak Langagna Pakalakpa Taurangi Makada Mayum da Hanjinaba Horaklaba Matunda Handak Torbung Banglada Kuki Singna Nahona Nongway Bomb Kapsinduna Landarak Pahibase Ekoi Miamna Yamna Kanna Yaningdaba Pondok Pagi Nasigi Wakat Mifamasi Pamani Taudo Asi Maite Singda Natana Purup Kuding Magna Yaningdaba Kandem Topum Toi Haiki Wakat Mifamadu Lord Matung etek ama pira aba madugi etek tuda chapchana mayuk na wa akoi praja sing leire madugi matam du di kananta na akoi de compromise to buya roi manipur gi miam da kana gumba organization kana gumba lup kana gumba government india gi sarkar akoi amata mawala roi matam du di akoi manipur gi miam na tawrok pa ihau do madu nepal gi khara hengani haidan Wakat mifamadu lore matungda nongpok sayang apun malup ki president ananda laisamna singba thomi singna Maitai Singda Landab the Senaba Sing Amadi Maduda support our cookie loop sing Serak Piu Haina ADM Tawali Kutanga Memorandum Mamsu Governor da Vision K Haide. Here from Lompok Sang Apun Balu, New Delhi. We want to see in the white paper or should know what's no step or the process which has been taken so far by the government from the Manipur and the central government. Thank you. New Delhi ki Talkotara Indoor Stadium da Thasi Trangmari Tra to Power Satakiba Kuta Taruk Suba National Zit Kune Do Championship da second runners up Talakraba Manipur ki team ngase Impala Tunglakre Miam Nahrau Tram Okre Association of All India Zit Kune Do Foundation da Athlete Tauraba All Manipur Kung Fu Brotherhood Union ki Makhada Manipur ki team na championship asida Saruk Yadana Puna Gold Kun Silver Taruk Amadi Bronze Ahum Pangduna second runners up ni Lenga ki Aswebadagi Minister ki Department ki Kucha Vida Tika Pinabagi Sarangpat Lambi Pidabadagi Pining Badagi Sarangpat Lambi ki tender Lauba Ngamdana Leramba Weramle Tika ki Kalaga Miam da Awaba Piramba Yam Laibak Tivani Haina Wangkem Kendra ki MLA Suariba MPCC ki President Kaisa Megasandra Singhana Pongdokre Wafam Singasi MLA na Sarangpat Lambi Pothole Mansinduna Semjin Baga Mari Lenana Paumi Singha Pongdokimani Magna Hai Nepradagi Icham Kunok Taba Sarangpat Road si PMGSY ki program da Yauraga Lai Bharat Sarkar ki Rural Development Ministry na Listing Subla Trama Pandagi Lupa Crore Taret ki Senpam Kaitok Laga Lairibani Tender si Taunaba Anirek Try Tore Adungapu Manipur Lengang Tender Tobangam Laide Lambi Asigi Pim Patavana Misa Miam Kamteng Ware Koshaun Raba Kunja Singh Club Organization Singnasu Lambi Sembi de Haiduna Lambi Tautok Bayauna Kongzang Kayasu Sangsin Kre Wanghem Kendra da Package Amakat Yauda Nasi Power Tender Tobangam Laiba Haibasi Laibak Tivani Lambi Asigi Matang da Sarkar Su Karak Hijakre Assembly Su Karak Nainakre
थबक असी करिगी टेंडर तौब ngamdribano haina thigatlubada lengakna minister gi khutchabi department gi khutchabi da thika pinaba honabada fail ohinba oramle thika gi khallaga miyamna satnaba sanariba lambi semba yahandaba yamlaba senpham mahan naba honaba asi yamna laibak thibani miyamna di MLA lambi sembidre haina lana khanbi bada khanbi duna irang hauri bani adubu miyam amadi club organization singa khanaraga matam khragi oina pothole singa si mention bani masina miyam gi apen badi oiroi adubu sarkar na soibadagi miyam na awaba mayok nariba asi khard oribasu kohnabagi panamda miyam ga khanaraga pothole singa si mention bani MLA amoina program thagatuna sem naba honari bani rural development ministry na sanction asi kakhiba yana leire lakliba mars kunthama thoi phawda thabak asi losindrabadi kaklagani haina se amasu ministry dagi lakrabani kakrabadi PWD gi natraga atopada haplaga semna honagani package ama yauraga leibana sarkar gi asoibadagi atopada hapa yadabana atopada haplaga lambi si semba yadana lerambani war suwana matam khara khangmina si atubada semna honagani haiki package ama yauraga leibani na atopa package amu hapsan basu yadabale maram basina government ge soibana maram orkanda atopa package so hapa yadabale maram aduna mayap wara basu wana matam khara khangminare haraga masi porhol men to khotpa khara tawre harkanda sumaina matam khara ekoi yengase aduga Department of Youth Affairs Sports and Sinduna Kungatret Suba State Level Youth Festival 2025 ngasi Kuman Lampak ta hodokre lenga ki maike dagi residential coaching foreign course ki khudong saba peduna aphaba sanore amadi naha sing yokhatnaba thorang paikhat di haina Youth Affairs and Sports Government of Manipur gi Secretary Naurem Prabina Phongdokre ngasi Kuman Lampak Sports Complex ta leiba State Youth Center da pangthokiba festival hodokpi throm aduda Yas Department gi Director Dr. Mayangbam Beto Amadi Atai Manipur gi MLA Humpu Asina Official Kiana Saruk Yadana Pangtoki Thonga Mari Lenana Yaski Secretary Naurem Prabuna Makha Tradan Hai Numit Mangani Sathagariba Festival Asida State Asigi District Kayadagi Sahi Trangwadagina Kunmapan Powder Leba Naha Kayana Saruk Yagani Festival Asida Mapungoina Naha Oriba Sing asi na folk music, dance, poetry, painting, story writing amadi cultural activities kaya pangthokani state asigi mafam khudingmakta leiriba sahi noriba angang amadi naha singbu pikngai matamdagi makhong somiduna masagi leijariba haithoi singthoiba singadu maikai sumna lamjing lamtak naba pandamda department asina festival asi pangthokpani department gi maikai dagi naha singbu yokhatnaba district level dagi hauduna international level phawba masagi haithoi singthoiba yokhatnaba ga loinana sana khonabagi lamda mithoi mihenba amam oinaba pipeline project pakhatnaba honani haina so phongdoki sangiba magi kenmas gun mayam si loi mi khudi mur yawri adu khoina maru gun makhidi analyze tawba apan thoga ullaga madu utpangam madu ngamnaba haidana koi masi kanoni aduga den manipur under context su Manipur gi MLA Humpu Asina Thauna Lingjen Leitaba Punsin Naraga Miyam gi oiba thabak pakhat pagi hainabi leitaba masama ki wakhal thabak tawbudagi lamdam asigi miyam awaba khudong sadaba kayamrum mayok naribani popular lenga ama ngasi phawba sema ngamdribasi yamna ikai ningai ni MLA sing puksel tinana thabak tawde haibagi mayek sengba khudam ni haina Foundation of Rural Urban Development Manipuri President L Tomana phongdokhre MLA Humpu Asina ngayak ki wa pangang nangduna oida padaba mayam haijinduna leiri central lengak na Manipur miyambu usitpa natrag usitaba haibasi lamdam sigi MLA singi mong matawna lepkadawribani lengak semlagani haiduna Delhi da kayarak salure aduga haujingna January 14 da confirm tarogani amuk hairi masagi asumba phirep yaujadaba MLA sing nakhoi gidamak praja ama oina ikai phawre haina tomana pena phongdrokli ngasigi MLA Humpu asigi
मतमदा मणिपुर की मियामना सही अहुमलोम मोरे कांगपोपी सरसापुन सिंगबदा फाउदना सत्पा ngamkhidre haibase numit thana thokri mamkhoi puwari की leimaida mutnaidana lehorgani haina su phongdokki Bangladesh ta mahelu singba ama sikhibagi hingsa gi irang marakta isor thawai usitaba wai wata sinai haibagi maral siraduna Hindu nupa ama phuduna hatkibabu Muhammad Yunus na lusingba government na ngasi condemn tawbaga loinana New Bangladesh ta asiguma hingsa gi thabak sathribe singi mafam leite amasong crime asida channel sing lemna tharoi haibagi akan muwafam thamlakre laikhedraba Dipu Sandradas Baluka upazila gi Dubalia para area da Firol factory da thabak taw miyoini mafam dugi miyong singna Sandradas pu Prophet Muhammad pu thawai ustaba wahai wata sinai haibagi maral seduna ngarang sol si numit ki numidang pung mapan tabada attack tawkibani haina police na hairi interim government asina praja singda asigumba mawongi hingsa gi thong asidagi mikup nam singna leina ba khan kibol loinana thodo adu tokhaina taba pamba terrorist group kharana sathaba thongni haiki United States Forces na Pacific Ocean da vessel singda tongdra lakpa miyoi manga hat kiboloina na Trump administration na samudra da jahaz drug pubagi mayokta sathaba campaign da September 3 gi hojik phawre miyoi sam ga sumna mari hat kre haidi US military gi Southern Command na hai kibda irai numita Secretary of Defense Pete Hegseth ki instruction की मखादा Eastern Pacific Ocean da vessel anida lethal kinetic strike tawduna vessel amada mi ahum aduga atopa vessel amadagi na mioi ani hatki haike hauzik aroibada moroi pa onu pijari Kuki Furuki Matakta India Langang legal gi oibat thabak sing lakwalak trabadi lising ni sumna kontrata India pumbada ani suba santi gi khongsat ama pangtolagani haina social activist Naurem Malem Thongam na phongdokre Social awareness and action to neutralize pneumonia successfully campaign 2025-26 ngasi haudokre College Singi Student Union Mikal ngasi pangthokre Loinana Pungatret Suba State Level Youth Festival 2025 ngasi dei hodokre ngasi yone dei image problem sanok sa matang se lojere miamu amukhana koromjari